ꯑꯩꯒꯤ ꯗ꯭ꯔꯝꯁꯨ ꯃꯌꯥꯝ ꯍꯟꯗꯛ ꯂꯥꯛꯂꯤꯕ December 6 and 7ꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯏꯚꯦꯟꯠ ꯑꯃ ꯂꯩꯔꯦ ꯏꯚꯤꯅꯤꯡ ꯑꯦꯂꯤꯒꯦꯟꯁ 5.0 ꯑꯣꯏꯅ ꯁꯤꯗ Sarpent of Pakhangba ꯀꯧꯕ ꯑꯩꯈꯣꯏꯒꯤ ꯖꯥꯄꯥꯅꯤꯁ ꯅꯨꯄꯤ ꯑꯃꯅ ꯚꯣꯀꯦꯂꯤꯁ ꯑꯣꯏꯗꯣꯏꯅꯦ ꯃꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯁ꯭ꯇꯥꯏꯜꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯥꯏꯊꯣꯂꯣꯖꯤꯒ ꯖꯥꯄꯥꯅꯤꯁꯅꯦ ꯌꯨꯔꯣꯄꯤꯌꯟꯅꯦ ꯑꯗ ꯏꯟꯗꯤꯌꯟꯅꯦ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯐ꯭ꯌꯨꯖꯟ ꯇꯧꯔꯒ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯁꯥꯎꯟ ꯑꯃꯅꯤꯀꯣ ꯄꯨꯊꯣꯛꯀꯗꯣꯏꯁꯦ ꯃꯣꯏꯒꯤ ꯕꯦꯟꯁꯦ ꯂꯥꯛꯀꯗꯣꯏꯅꯤ date 7ꯗ ꯑꯗꯣ ꯃꯣꯏꯒꯤ ꯏꯁꯩꯁꯦ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯤꯌꯣ ꯃꯑꯣꯡꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯅꯀꯣ Tarangli hoi bi lei sang limpu oi ri bi hui an lam gi la lai ma lal gi la nyam lal ku bi ritualistic sound 하이다래고 ritualistic sound가 ꯑꯩꯈꯣꯏꯒꯤ metal modern metalꯒꯤ mix ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ soundꯁꯤ ꯌꯥꯝ ꯊꯤꯅ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯤꯅ ꯑꯅꯧꯕ ꯃꯑꯣꯡꯒꯤ soundꯅꯤꯀꯣ ꯃꯌꯥꯝ ꯄꯨꯊꯣꯛꯏꯁꯦ ꯑꯗꯨꯒ first day date 6 ꯁꯤꯗꯅꯀꯣ ꯑꯩꯈꯣꯏꯒꯤ fashion show ꯂꯩ Stella Luwangꯅ direction ꯇꯧꯗꯣꯏꯅꯤ ꯑꯗꯨꯒ ꯗꯤꯖꯥꯏꯅꯔꯁꯤꯡꯒꯤ ꯃꯃꯤꯡꯅ ꯅꯥꯎꯕ ꯈꯨꯃꯟ ꯑꯗꯒꯤ ꯆꯨꯝꯊꯥꯡ ꯐꯤꯖꯣꯜ SB Botic ꯃꯣꯏꯒꯤ fashion show ꯑꯃꯁꯨ ꯂꯩꯀꯣ ꯑꯗꯨꯒ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤꯅ ꯑꯩꯈꯣꯏꯒꯤ ꯐꯣꯛꯇ ꯄꯦꯅꯥ ꯗꯣꯅꯥ ꯂꯩ ꯑꯗꯒꯤ ꯅꯥꯀꯦꯝ ꯂꯩꯀꯣ ꯑꯗꯨꯒ ꯔꯣꯛ ꯁꯣꯁꯨ ꯂꯩ ꯁꯤ date 6 ꯑꯍꯥꯟꯕꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯁꯩꯔꯣꯟ chapter 1 ꯍꯣꯏꯁꯨ ꯇꯧꯗꯣꯏꯅꯤ ꯑꯗꯒꯤ ꯗ꯭ꯌꯨ ꯏꯟ ꯇꯥꯎꯟ date 6ꯇ ꯂꯩꯀꯣ ꯑꯗꯨꯒ date 7ꯒꯤꯁꯤꯅꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯗꯣꯏꯁꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯔꯣꯛ ꯁꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯈ꯭ꯋꯥꯏ ꯐꯥꯁꯇ ꯂꯩꯗꯣꯏ ꯕꯦꯟꯁꯦ ꯑꯩꯈꯣꯏꯒꯤ Sarpent of Pakhangbaꯗꯤ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯗ ꯁ꯭ꯀ꯭ꯋꯦꯔ ꯂꯩꯔꯦ ꯏꯝꯐꯥꯜ ꯇꯣꯀꯤꯁ ꯂꯩꯔꯦ ꯏꯔꯩꯃꯥꯡ ꯂꯩꯔꯦ ꯗ ꯋꯤꯁꯦꯁ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯇꯧꯗꯣꯔꯤꯕ ꯚꯦꯅ꯭ꯌꯨꯁꯤꯅ ꯚꯦꯅ꯭ꯌꯨ ꯕꯥꯏ ꯑꯦꯜꯁ ꯍꯥꯏꯅ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜ ꯃꯅꯥꯛꯇ ꯍꯩꯉꯥꯡꯗꯅꯤ ꯑꯗꯣ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯅꯨꯃꯤꯠꯁꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ 6 and 7 December ꯑꯗꯣ ꯃꯌꯥꯝ ꯇꯤꯀꯦꯠ ꯂꯧꯕꯤꯅꯤꯡ ꯇꯥꯔꯒꯁꯨ ꯑꯩꯅ ꯀꯣꯂꯥꯞ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏꯒꯤ Instagram ꯄꯦꯖꯁꯤꯗ ꯑꯗꯨꯝ DM ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯦꯡꯅꯔꯁꯤ 6 and 7 December Sarpent of Pakhangba ꯑꯗꯨ ꯃꯣꯏ ꯏꯁꯩꯁꯦ ꯑꯩꯈꯣꯏꯒꯤꯀꯣ Not of Kobru ꯀꯥꯏꯅꯀꯣ ꯑꯗꯒꯤ ꯄꯥꯟꯊꯣꯏꯕꯤ ꯀꯥꯏꯅ ꯌꯥꯎꯔꯤꯕ ꯌꯥꯝ ꯊꯤꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯗ ꯑꯩ ꯅꯥꯇꯣꯟꯁꯦ ꯎꯔꯤꯡ ꯑꯆꯧꯕ ꯑꯃꯗꯤ ꯊꯨꯡꯉꯦꯀꯣ ꯁꯤ ꯀ꯭ꯔꯤꯝ ꯇꯩꯔꯨꯕꯒꯤꯗꯤ ꯅꯠꯇꯦ ꯃꯌꯥꯝ ꯑꯗꯣ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ Greetings, people in Manipur. I am Inoki from Sarpent of Pakhangba. I don't know what the divine alignment is that this Manipur land to be there. I know there's been two